people singi mindset ta nungai ta fawba madu mangna saru ganing da bagi pot su lakhib ne khalli ona sangai festival de matang sadi kiren gi kari opinion thamini wa ta jai thamjage ta seng na ngarang ai ge Facebook account no phagi ona thamjabane koi hujik si sangai festival 2025 hai da oramdre koi masidi sifai festival 2025 hai ben hen sunarane na maramdi sangai festival siliba hata kangje mungi manung amadi mapan akoi basingsi sifai police ngatana pikthanba aduga koi gi manungda festival yengba mi laktaba de ticket counter singsi mi mata kakpi da bagi moi gatang adum ayuk ta kin nungdor nungdang bo dum pham leiba koi ta sengna media coverage me amna tongan tongan news sing na ko mo koi dum ure aduna ta sengna hujiti mi sing amrak sida awa chaitheng marakta aso open marakta madugi keno tu dai koi sangai festival sillaga kari tauge haibno haibja chobo keno amani question am oi adonga ai koina si Manipur gi saknai raba veteran journalist koi detail do tamu position ni ngomoi ko phagi tamurame masi hayeng ayuki smaina ELITETV keno da lai masi soidana haijarage tamu de ge taujarage sangai festival hai dong te sangai sipai festival hai ge dong ne haibse masi koina yam karim na bagi wapum na te ai koi IDP singsi kai gum mapok amale magadi koi matang mapok tri sangai oina pokcherage kai na har ko potse masi da understand to bum to e koi bracket officials singse taseng nujik Manipur da koi gi lengak sasansi taseng laitraba adu government pandro pot ma elected singi kemta kanadraba ujikchi president rules imposed ro lairab pot am lai aduga sigi manungda taseng na haragadi governor na han taseng na magi wafam sing pen basing phungtu ena khabar tami adadi governor na praja sing na trage any MLA sing mayam ama sangai festival gi yaw bokot potholok tabai tamukta pen de na hai wafam sing thamak ko taragadi voice of the people hojik lauriba mayam sing si governor na kari ge hojik rule toriba keno matam asi manungda governor na kari praja sing gi sentiment praja sing gi voice ta dam no ja so question amani aduna PR gi administration sti taseng na hagadi achouba gap ma praja miyam ga leire habje mayek seng na hojik andaki sangai festival is na mayek seng tai aruga taseng na hargadi maswai stani koina popular government ama maduda thabak facility tawba tawdaba makoi pham munadaba yanaba pot ama thamaga kuki MLA tara dano katukaran taruna thugai na bohonra thugai gi government je taseng na phabantra phattaba potuna mayam na decide to sno adu government ama leiba popular government elected representative sing gi thodang yam chawi dakar oina hoji koi praja sing na thamai wapum swai dani other brigade sing si taseng na praja sing ji ka loina ba haitaba aduga taseng na ama haitaba dong tore ayam bana aduga ngamna basu honadi taseng na di ude haiba potuni koi almost ayam bana madugi potu ji praja sing na mayek sengi makoi gi nampu sasanda makoi gi tawam to thabak thorom khra lai ai chu hairabani hai sing abane na choice da mayam na hainer ko porkha yawi ko koina brigade khudimak pu na taga official khudimak pu yam na sida ba kare na wapam na tana ado alternative question answer choose ta kare answer da kholaga khalakpa koi ka mari dagi hendok ta ba ado ka khu mari da le kan da taseng na